आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबदा मरुइबा पाउ मणिपुर हौकिबा नुमित खरनीदगी कोविड लाइचत मी अमता सिरक्तरी लाइचत असिदगी नाबा फरकपगी चांगजादा 49.3 यौरे आसाम दा विधानसभा मिखलगी मतम नक्सिलकपगा लोइनना राजनीति दलसिंगना मिखलगी थबक हौरे नीति आयोग की गवर्निंग काउंसिल की 3 सुबा मिफम प्रधानमंत्री नरेंद्र मोदी ना सभापति होइदुना हौजिक पांगथोकली अमसुंग लेबाग असिदा हौजिक फाउबदा मी कोटी अमा लाख मरी लिसिंग निफुमापन हेन्ना कोविड वैक्सीन कापथोखरे लेबाग असिना मालेमगी लाइचत ओइरिबा कोविड-19 की मायोक्ता पुन्ना अमत ओइना लांथेंगनरी लमदमसिगी मियामना सखंगनरबा मियोय कयानसु लानफम असिदा माय पांगनबगिदमक आकाशवाणी इम्फाल की ई पाउगी खुथांगदा मिपुम खुदिमंगना अराइबा थौंग अहुम फेस मास्क उपा अमगा अमगा फुतरुक लामना लेनबा मायमित अमदी खुदसा तोइना हामदोक्तुना तरुतनाना थमनबा अपील तौरी आकाशवाणी इम्फाल की ड्रामा आर्टिस्ट अमसुंग फिल्म की डायरेक्टर राजेन लेशांग थेमना कोविड-19 दगी ngakthoknaba miyamda appeal tawraduna hai mayambu raje leisang themna khurumjari covid-19 laichat asidagi ngakthoknaba khwaidagi pharaba pambaidi siksinba haibasina oiri leingakna laichat asi thingnaba honariba asigi matakta aikoi punamak nasu bhab taminaduna laichat asidagi ngakthoknanaba tangai phadaba niyom ahumkhak ngakna chatminasi aikoi khudimmakna yumdagi mapan het thokpaga फेस मास्क सोइदना उपसी सापो नत्रगा हैंड वाश सिजिनदुना खुद सा सेंगना हमदोक्सी अमसुंग मी अमगा अमगा गी मरक्ता फुट तरुक की सोशल डिस्टेंसिंग थमसी सेक्शन बहाइबसिना इसागी अखोइगी नुंसिरबा इमुंग मनुंग अमदी मियामबु लाइसेट असिदगी कनमंगमगदौरिबनी मयामबु अमुक्का हना खुरुमजरी हौजिक मपुंगोइबा पाउ मणिपुर हौकिबा नुमित खरनीदगी कोविड लाइचत मी अमता सिरक्त्री पुंग 12 दा कोविड की अनौबा केस मंगा थेंगनकी मियोय अहुमना नाबा बदुना डिस्चार्ज तौकी हौजिक फावोदा अपुनबा पॉजिटिव ओइबा मसिंग 19,919 सुरे नाबा फकिबा मिगी मसिंगना 19,993 सुरे नाबा फरकपगी चांगसादा 49.3 ने हौजिक एक्टिव केस 35 लेरी अमरोमदा राज्य सिदा लेबा हेल्थ केयर वर्कर अमसुंग फ्रंटलाइन वर्कर्स इन कोविड-19 टिका थाबगी थबक मखाताना चथरी ngarang phawbada health care worker amasung frontline worker 19 samri marfu mari ahanba dose kapkhre anisuba dose ki oina mi 1 samri 13 tika thadokre manipur da hauzik phawbada covid-19 gi sample lakh manga lising nifu chahum 38 test tawkhre haukiba pung 13 da sample lising ama chahum marfudra mapan test tawki hauzik phawbada mi lakh manga lising humbudra taret samri humbudra ni to screening tawkhre मणिपुर सरकार की कॉलेज ओजा सिंह नतरे चुबा पे पीनबा मखोगी दाबी तक्सिनदुना थबक लेपुगी खोंगजंग मखा ताना चथरी फेडरेशन ऑफ गवर्नमेंट कॉलेज टीचर्स एसोसिएशन मणिपुर फेगोक ताना हाई ngasizu कॉलेज ओजा सिंह मखा ताना थबक लेपुगी खोंगजंग संगसिली ngasi नुबिजुंग मतुंगदा मणिपुर कॉलेज इम्फाल दा ओजा सिंह पुना वाकन बिफम फमगनी था सिगी मरी दगी जेनिम्स की मोक्टर रेबलिबा यारिपोक टॉप सिंह था दगी मौना हा अमगी असिबा हकचांग हौजिक फावो मरी मताना लौदना लेरी हकचांग असि लाक्लिबा निंगथौकाबा नुमित फावबुगी मनुंगदा लौरद्रबदी हौनोबी मतुंगिना अरोइबा मथौ मंगम पांगथोकलगनी हाइना अंड्रो पुलिस स्टेशन की चेरोलमना हाइरे आसाम दा विधानसभा मिखलगी मतम नक्सिलकबगा लोइनना राजनीति दलसिंग अहानबगी ओइना थबक थौरमसिंग पाइखटपा हौरे सरकार पाइरिबा बीजेपी की कोर कमिटी की मिफम गरांग गुवाहाटी दा पांगथोकखी मिफम अदुदा दलगी इलेक्शन इंचार्ज नरेंद्र सिंह तोमार अमसुंग डेप्यूटी इलेक्शन इंचार्ज डॉक्टर जितेंद्र सिंह यावकी मिफम अदुना दल असिगी मिखलगी लालुंग खनकी विरोधी कांग्रेस नसु असम कंसी खोंगजंग चंगथिन बहुकरे वोटर सिंह हकथेंगना उननबगीदमक राज्य सिंथुंगदा रैली कया चतखी नौन सेंबा असोम जातीय परिषद राइजो डोल अमसुंग असम गण परिषद अमदी AIUDF नसु मियाम की रैली सिंह पांगथोकपा हौरे गुवाहाटी एयरपोर्ट की इंटरनेशनल कार्गो टर्मिनल दा सेंटर फॉर पेरिसेबल कार्गो ngarang मुख्यमंत्री सर्बानंद सोनोवाल ना हांगदोखरे मुख्यमंत्री ना असंग मना मसिंग केजी चाटुक लोमगी
consignment amasu puba hawanki thormaduda cabinet mantri Chandramohan Patwari Airport Authority of India gi Regional Executive Director S Suresh amasung airport adugi cargo officials sing yauki perishable cargo terminal adu airport ki khutang da yamna thuna patha pupnagan ba polam sing mapan da thadukna ba Assam Industrial Development Corporation Limited na nodal agency oiduna semgatpani Mizoram amasung Arunachal Pradesh na mapung phan ba rajya mu oirakpagi kumon thoram ngasi pangthokli numisida Rashtrapati Uparashtrapati amasung Pradhan Mantri na rajya ani asigi miyamda yaifa pauzal piri Rashtrapati Ramnath Kovind na hai Mizo singi ningthi zaraba culture gi damak leibak asina chauthokchai mahangna Arunachal Pradesh ki mahuksa gi phajaba asi thoidongna singthaningai amasung rajya sigi makhal makha ayamba culture asi thoidongna yengningai ni Uparashtrapati M Venkaiah Naidu na su Arunachal gi mahuksa gi phajaba asi tasingnamak akhanabani haina singthari amasung Mizoram asi ningthi zaraba kumai amasung phajaraba ising saibi singi damak thoidongna khangnai haiki Pradhan Mantri Narendra Modi na hai Mizo culture amasung Mizoram gi miyam gi thaujal haiba amadi mahuksaga nungsi sanana hingminabagi wakhalon gi damak leibak asina chauthokchai mangna hai Arunachal Pradesh ki miyam asi makhoi gi culture thauna amasung Bharat semgatpada achetpa phiret lobagi damak khangnai tabiriba pawasi Akashwani Imphal dagini Niti Aayog ki Governing Council gi taruk suba mifam Pradhan Mantri Narendra Modi na sababati oiduna video conferencing gi khutang da hauzik pangthokli mifam asina khanagadaba wafam singi manungda lausingu infrastructure manufacturing human resource development khwaidigi nemba thakda service phanganba haksel amasung machuba chinjak gi wafam yauri Governing Council asi intersectoral interdepartmental amasung federal gi wafam sing khananabagi platform ni masida Pradhan Mantri Rajya amasung Union Territory sing Mukhya Mantri sing Vidhan Sabha leitaba Union Territory sing Uparajyapal sing yauri taruk suba mifam asida ahanboina Ladakh aduga Union Territory oina Jammu Kashmir shu ahanboina yauri handaki mifam asida administrator singna lengakpa ata Union Territory sing shu yaurona bapartan tauri mifam asida Governing Council gi ex officio member sing Kendra gi Mantri sing Vice Chairman Niti Aayog ki member amasung CEO amasung Bharat Sarkar gi atai senior officer sing yauri Bharat amasung China gi Corps Commander sing tararak shubu oina ngasi wari sanaragani wari sanabadu Sainarom thangba line of actual control gi Moldo da pangthokani nakalani na Pegong leki awang amasung kha thangba torban dagi lanbi handoknaraba matungda atai yenaba mafam singdagi lanmi handoknabagi watpham khanaraba yai hairi Leibak asida ngarang nu mukhakta da puna mi lakh taruk lising yangkhai nipan chatruk humbudra mari COVID vaccine kapki masi haujik chathariba COVID-19 vaccine kapagi khongsung asida nongmada khwaidagi yamna kapani Nai Delhi da ngarang numidang paumi singda wangang bada Haksel Mantralogi Joint Secretary Dr. Mandip Bhandari na hai haujik phabuda mi kotiyama lakh mari lising nifu mapan samapan nifun thoi COVID vaccine kapthokare mangna hai haujik phabuda healthcare worker lakh humbudra lising yangkhai ni toi chanipa nifu manga amasung frontline worker lakh kuntrahum doi lising marbudra taret sumna marbudra taret vaccine kapkre Dr. Bhandari na hai rajya amasung Union Territory tarani thoida apunwa health worker masingi chada humbudra manga henbada ahanba dose ki vaccine kapthokare rajya amasung Union Territory tareta healthcare workers sing da ahanba dose ki vaccine kapkiba masing asi chada yangkhai makhada leiri rajya amasung Union Territory taramanga dana apunba frontline worker masingi chada nifu ahanba dose ki vaccine kapthokare Nagaland ngarang COVID-19 gi anoba case amata thengakide active case su kun khaktamak ngaire myoi mapan ngarang naba phaduna discharge tawkhibaga loinana laichet astagi naba phakhiba masing lising tarama thoi jamapan kunipan sure Meghaloi da ngarang nongna mi manga COVID-19 positive oirakhi kuni thoina naba phaki active case masing kuntrani pan da hanthare Loshilakpada COVID-19 dagi ngakthoknaba face mask uppa futaruk lamna leiba khutsa amadi maimit tarutana na thamba haiba asamba thong ohumasi ngangna chatpinaba amuhana ningsingjari aroibada maroiba paw amuhana Manipur da haukiba numit kharani dagi COVID laicheta mi amata siraktri laichet asidagi naba pharakpagi changchada marbudrani pandasmik mariyahum yore Assam da Vidhan Sabha mikhal gi matam naksilakbaga loinana rajniti dol singna mikhal gi thabak haure Niti Aayog ki Governing Council gi taruk suba mifam Pradhan Mantri Narendra Modi na sababati oiduna haujik pangthokli amasung lebak asida haujik phawbada mi kotiyama lakh mari lising nifu mapan hena COVID vaccine kapthokare pawloijare